Image Paodam yang tabiri basimbu yumnam Anuradha Devinai Pongona Krumzari. Housing Maroiba Pauda. Coronavirus tagi ngakpi seminaba dharma khudingi Miyut Singh amadi Chief Minister and Biren Yauna soda thongni sabaki tharong kangla pangthokrai. Manipurda haukiba pung kumarida COVID-19 positive oiba miyot chamanga marputarani panthengnakhrai. Pneumococcal conjugate vaccine ngasidagi kapthokpa hokrai. Doinana Bangladesh da MBBS tamliba India ke Meiroi shinge final exam thaba yanaba India ke High Commissioner na thabak lokhakhrai. Hauzik mapungoi ba pau pizadinga ge mangoinana COVID-19 ge ane subak weba sinalamda masagi miyobage mahosa ge punsi da pidi ba saithenga singak thongnaba aikoi khudingna thongtang lomina duna laisida sibu makhatana sandurakpadage thingaurasi. Lengana paikaliba mass testing tawbage tharamba amade vaccination kap ge tharam sing sogapiduna aikoi khuding COVID-19 test tawtokna vaccination kap tholasi loinana Lengana pide basana kanglon yum da lengdana leiba tangai phadabadagi chathokla so first works upa social distancing ngakpa miampun bagi thabak thadok piba loinana khusa hand sanitizer najaga sapona toina hamdokwa kaubigal hausa pausanala bizari Chief Minister and Birena ma ke pautang makha da pangthokpa coronavirus tagi aikhoi puna mapunga pi seminaba amade divine healing thibagi tharam dharma ke age isor singda kurumjabage tharam da sarugya khrei Sengaba laifam lengkang lagi nopsu thangba sanathongda pangthokiba isor da thongni jabage tharam duda tongan ba dharma ge luisang basing Reverend Dominic Lumon Sri Govindaji Temple Board ke Panji Singh All Manipur Christian Organization Jamiat Al Ulema Lining Thau Sanamahi Temple Board Tingkhau Rakwang Chapriyak Gyani Gurudwara Prabandhak Committee Sri Digambara Jain Samas Amade Kabui Pokpai Chapriyak Formna Manipur State Amade Prithiwige Lemaidage COVID-19 Lichet Ase Fahan Kinaba Amade Covitage Ngapi Sembinaba Thongni Zaki Tauramdada Forest Environment and Climate Change Minister Awangbo Newmai, Education Minister S. Rajan, Tribal Affairs and Hills Minister Bungsaging Valte, Kaf and PD Minister T.S. Setabarta, MP Singh Maharasana Zauba Leishemba, Dr. R.K. Ranjan, at the MLA Singna COVID-19 SOP Nintinang Altuna Sarviaki. Taramda da wangaluduna Chief Minister and Birena Hai aikoi miyoibana aikoige warba matamda isor kurumzaduna wakalda asa amadi santi phangi COVID-19 pandemic ase malim Prithvi amadi iramda Manipur bo asuki matig tamthina sohale state asige oina laisachina sian khiba migi masing chanipan amadi active case masing lesing mapan hengkre Maramasina Dharma Kudinge, Laishond Sonduna Isoda Kurumzabake Darkar Wadi Haibadu, Mahana Kanzai. Masina Aikoi Masen Jati Kanglup Sangi Marakta Amata Oibadu, Puraktuna, spiritual strength Kaloina Punna, pandemic Asit Tangnaminakane Haiki. Chief Minister Namakata Kibada state Asida positive case Masing Hangalagli Basi test of Chang Wankalak Padagini. Housing Nomada sample listing Nipan the game Mapano Nuntiki test story. Positive oibagi changcha da nipan hanthare aduga sibagi changsu tamna hantharaklei handak numi kharani gi mamangda Zenens Hospital ge ICU ward thokiba thoning daba thogdo asigumba kaya pandemic leitringai ekoina mausa ge punsida hinglenga da hospital ge staff sing amadi patient party singa bhab tana hogdabadigi thokiba leikhrei adubu adugumba thodok tungda amu hanna thoktana bagi dama housing hiramdugi matangda thisle hainasu Chief Minister na makata ki Ishol magi priya thada sangte bana movie ki ba Govindaji Temple ki abu bathogi krisna election mutna housing ki dana tayja bathogi puna Ishol mana ajar diga Ishol mana na sangli moshino batong press tamaga mayamna amat toina unity upiba amat toina Uno ko sambiba ishol de mo katene ya bisma no ne ya no ko ai ge imani ba me ni ba pa mo ni ma ge ma ni mo ko ya da de ko sambi de ishol ni mani fun da ko samje da ma khata na dai ba shi da mishi na awana ta ba yo han de na ba solo mi u he ko
Malingi oina hosik pawda coronavirus na miyoy karo taratret la control doi lisang mga chaniga marputaruk nahan kre active case na karor mga lak marpumari lisang humpu mga chanipan ni pumatoi oire nabadagi pagalakibana karor taramatoi lak taramatoi lisang tara chatrukan ni pumapane laikidabana la contrataret lisang kunipan chatret marputratarone hausa pawda virus asina kwaidagi chaiting nanglaba lebakasi USA na oide lebakasi da hausa pawda case karor ahum belang ni punitoi lisang tara chatrika marpunitoi thengakrai active case na lag yang khaimari lisang humbudra mga chatruka humbudra mapane nabadagi pagalakibana karor ane lag marpumathoi lisang kunitoi chatrika kuntataret amasung laikidabana lag taruk lisang taranitoi chahunga humbudarone ani subada Indiana oire lebakasida hausa pawda case karor ani lakh marphuma pant lisang mapan chamapan humbudra manga thenakre active case na lakh taramari lisang ama chatuka sunna mapane nabadagi phagalaki bana karor ani lakh humbudra mathoi lisang yankai mapan chamanga marphune laikidabana lakh ahum lisang nipumapan chamaga marphudarugni ahum subada brazil oire hausa pawda lebakasida case karor ama lakh humpuma pant lisang niputaret ka humpuni toi thenakre active case na lakh taramanga chaniga humpum doida leire nabadagi phagalaki bana karor ama lakh nipuma pant lisang humbutong doi chahunga marpudra manga amasung laikidabana lakh mari lisang humbudra hundoi chamresum na marini india ge oneso maharashtra state asina hausa pawda case lakh yankai ni pant lisang kuntramathoi chatrika marpumathoi thenaduna ahanbada leire state asida active case lakh ama lisang marpudra ni pant sahunga marpudra mari nabadagi phagalakibana lakh yankai manga lisang ni phumdoi chaniga humputaret amasung laikidabana lakh ama chamaga kuntrani ani subada karnataka state ng oidi state asida hausa pawda case lakh kuntaruk lisang marpudra manga chamanga kulumdoi thenakre active case na lakh ani lisang yankai mari chamaga kuntarungne nabadagi phagalakibana lakh kunmari lisang mapan chamriga taratreni laikidabana lisang kuntramathoi chamanga marphuni ahum subada kerala state ng oidi hausa pawda state asida case lakh kuntaruk lisang kuntrahumdoiga marphuni thoi thenakre active case na lakama lisang kahumhuma thoiga humpumanga nabadagi phagalakibana lakh kunmari lisang humpuni thoiga humbudra mathoi amasung laikidabana lisang mapan chamapan nifudarune manipur state ke oina hausa pawda apunba case lisang yankai manga chanipan kunipan thenakre ngasi nangna mioi chamanga marpudra nipan positive oiki aduga taramanga na laikide apunba mioi lisang mari chamapan marputare test tobada mioi chamanga marpudra nipan positive oinambane Kalsan district ke oina ngarang nungthen pung ani dagi ngasi nungthen pung ani phawda mioi yankai positive oiki district asage apunba mioi chahunga humbutra taruk test tobada mioi yankai positive oiba thenakibane positive oribasing ase Ziban hospital na mga ima hospital da ani atena kaksang higher secondary school da hangliba testing center da thenakibane Bharat Sarkar ki Ministry of Health and Family Welfare na lebak asige angang singbu makhal kayagi laina layong singdage ngakthok tuna tingsang kaisang dana thamnaba pandamda university immunization program gi makada pneumococcal conjugate vaccine kapthopa ngasidage Thobal district ke oinaso district family welfare officer Dr. KSIS Memcha Devina hodokre District Administration Thobal Amadi District Health Society Thobal Anina Kusamna Dunanga se Kongsong PHC da pangthokiba pneumococcal conjugate vaccine kapthopa hodopaki thoramda Dr. Memsana hai vaccine asi angang singi punsida tamthiraba lana layong sing haibadi pneumococcal pneumonia meningitis na chingbadage ngangthongnaba kapthopani kapthopagi tha ama makhaida ahanba dose tha ahum makhaida anishuba dose aduga tha mapan subadana booster kapthokadabade adumapu chahi fatingaida dose amabo kaphaurabadi dose suna kapthopayai maramasina angang singbu tamthiraba leina asidike ngakthongnaba hidaga se kapthokpiu hayingdagi di immunization center kudimakta immunization taba numisingda kapthokpa yaragani hainasu Dr. KSIS Memsana pungdoke duna hayingdagi hongna aikoi
PCV vaccine ase akoi angang singda kapnanaba akoi tayarida akoi vaccine tayari tawduna thamjare duna hayeng ahanba angang akoi penta 1 kapalapa 1.5 months ki angang singda akoi gi vaccination immunization tawba mafam singda hayeng dagi hawna akoi thawang district kisu akoi PCV vaccination ase kapa hawjaragani COVID-19 के अनिसुबा लाइसेट थेंगना ना लमलाई माइकैबु सिंजाक्ता मिपाल तांगदना बसु होनरे लाइसेट असि संदोपा हौरकपदगे हौना लौमी सिंगा एसओपी ngang political activist sapam kanglepal maite gi lamsang makada nongrent singnung khok gram pansai ke tongan ba khulsingda tathok laiba awathabi pambi lesang manga mai pakna thakre Lamlai Assembly Constituency da yauriba chingi khul taramanga ge manungda Laikot Kharab Fayol Khul Thayung Komp Tuition Pai Nongmai Banta Amade Urant Chiru Khul Yauna Takhel Sanjebam Gram Pansai ke Kabong Kut Khul Amade Takhel Khulda Yumsak Pabili Singmanga Thabaloide Political activist Sapam Kanglepalga Kusamnaduna COVID-19 ke Anisuba Laisha na Pideva Saitin Kaya Mayung na Bagaloinana Lamlai Maikaibu Sinjakta Mipal Tangtanaba Gram Pansat Kudimak Putok Pada Hidananaba Maikai Uhenaba Honare Tha Amagi Mamangda Tha Kraba Watabi Pambi Yungsak Pambi Amade Manama Singi Lady Bapivami Yangsang Kungsat Amajet Kray Ngasigi Yangsang Kungsat Aduda Sarugia Kiba Political Activist Sapamba Kanglepana Lamlai Maikaida Makatana Jinjata Mipal Tanglaroy Lomi Singh Santok Labor Lomi Ohelagane Haiba Wapum Kondoke Ngasigi Yangsang Kungsat Aduda Ningtina Tabaka Tauramba Kulsinda Makatana Yungsak Pambi Lisinga Amaga Awatabi Pambi Lisinga Amaga Amasu Piragani Amadi Tilhom Chana Saizang Gram Pansake Lomi Sinda Umoroka Pambi Lising Mangasu Piragani Haina Mahana Makatana Kondoke Longren Chinuko Gram Panchaita Awatabi Pambi Gaktagi Oba Kogi product Puthung Nangai Potok Puthung Ningai Mafam Zutaida Longren Chinuko Gram Panchaita Awatabi Pambi Marangkain Thare Yamdra Pami Lishimari and a quite have a loigre. Baruni Chingi a quay with the lady was a gassing sedana, Yongchak Pambi Lishimanga Henatare. My partner Shigi Pibam Zilla Agadi, a quay Lamlaida, Potok Putopagi, a whole Kuntangam Oigini and a Kalakanda, Pibam Zishimani. Sevai hi Sangatan Face Aniki Chadukama Oina social worker Karibam Zibana Lieutenant Chatra Patengam Pipagi Makatarapa Oina Ngasi so Wangkim Kendri Tungantonga Mama Pam Sinda Koina Chatuna Chanatanga Popolam Sing Tengmang Pikre Wangkim Kendri Manung Chanba Mapamda Nona COVID-19 positive Oida Klaba Podent Wangkim Muslim Bisnunaha Bamon Laikai Kekru Koirom Matak Laikai Amadi Charangpal ke Yumthong Singda Nasige Tengbang Polam Singa the PK Bisnunaha Youth Federation Yaripo BYF Waina Ponba Mapamda Leba COVID ki Awaba Mayong Nariba Amadi Sotana Leriba Yumthong Singi Damakta So Club Asige Kudangda Chanatanga Bapolang Kya Kusinaki COVID-19 ye Anisuba Wemna Maram Oiraga Kamtena Awaba Mayong Nariba Lamsang Kendrige Tungantonga Mamapam Sinda Leplaitana Tengbang Polam Kusinabage Sadukama Oina Ngasiso Awang Lekin Thabi Tengdaw Yant Mayang Langsing Tamang Taning Faidinga Sangaitel Makha Lekai Maklang Awang Kuno Amadi Thairuijamge Mapam Singe Yumthong Chatrukta Social Worker Kundrapam Kanba Maitina Nongmada Sangtraba Yadaba Chanaba Polam Sing Mateng Pangkray Polam Sing Adu Mapam Sing Aduge Club Sing Amadi Nupi Lup Singe Kutangda Kusin Naraduna Yumthong Singda Panganke Masigi Damakta Kundrapam Kanba Maitibu Miamna Tagapa Kondona Ragli Amarunda Yaripok Singagi Kangalaba Yumthong Kumangada Ngasi COVID Task Force Yaripok Singana Nongmada Changtraba Yadaba Chana Tangaba Polam Sing Tengbang Oina Pikre Ngasigi Tengbang Polam Sing Yantopa Aduda Sarugia Kiba COVID Task Force Yaripok Singage Convener MD Jakiru China Pundorapada Laishad Asi Laksin Abahonabada Lengangna Lautok Liba Karfina Marambo Oiraga Nongmagi Charatan Jaraga Hinjariba Sotaraba Imung Singdadi Awabagi
पंखै लेत्रबने असिगुमा मतम असिदा खरद ओइरबसु कोंगनबा पांदमदा टास्क फोर्स के माइकैदगे खंगतलबा सोतन लेरबा अमदि लुखराबी सिंगदा तेंबांग पुलम संगसे पिजबने हाइकी खंगबो केंद्र के एमएलए और सूर्य कुमार गे मियंग मखादा 12 बटालियन नेशनल डिजास्टर रेस्पॉन्स फोर्स ने सिंधुना ngase कोविड अप्रोप्रिएट बिहेवियर कम सैनिटाइजेशन प्रोग्राम हाइबा हिरमदा थवाल अमसुंग खंगबो केंद्र के तुंगा तुंगा ममपम क्यादा पांथोखरे 12 बटालियन एनडीआरएफ की डिप्टी कमांडेंट पी नुपाजाव अमदे माकी कांगुना सरुगी याखिबा थरम अदु वाइखो मनी गर्ल्स कॉलेज दा हांगलिबा CHIC SP थवाल कैंपस लमदेंग हायर सेकेंडरी स्कूल दा हांगलिबा CHIC PIC लमदेंग कोविड केयर सेंटर अनि वांगसिंग कोदोंपोपीगे मफमसिंग कोविड-19 लाइना लाइचतगे ngakthoknaba hida kapthokhe Zakuradho Gram Panchayat COVID-19 Task Force Committee na Gram Panchayat asige manugda leiba kaitel dukan singda tatuna COVID-19 ge awareness pibadanatna poster campaign so pangthokre makatana quarantine center oina hangliba borobreka higher secondary school da leiba mioi singda chanaba polam amadi blessing powder sang piki loishilakpada borobreka da leiba community health center ke medical officer ga unaduna Gram Panchayat asida COVID vaccine tauba amadi mass COVID testing taunabagi maramda wari sanakhe haire Housing malamda sandoliba COVID-19 ge anisuwa web asi laksinaba honabada lengana curfew thamkibadagi wanaraba hianglamgi miyamda Social and Economic Development Organization sedo hianglamna chenyen kre sedo hianglamda puna thabak tawminariba club taramathoina magi area da chahi manga gi mathakta leiba punba mioi Lisang tarika chatruka yang khaigi mi amamangi chenkeji anini yanthoke COVID ki laichata asige khudong saba lorga more town ta asida hangleba dukalama di hotel singna nomage changtraba yadraba pochagi mamal ka hena wangna yombidana haina more consumer club na khangang khrabagi matung ngasi more kaital area da hangleba dukalama di hotel singda drive satapada pochagi mamal wangna yonba amade matam helaba asa athake polam senyon bathengaki hiramasi matangda more consumer club ke vice president Ginio Sengsanna hai ngasi ke drive aduda posegi mamal wangna yonba dukan khara thengaki hairiba dukan singka adu more consumer club ke office ta langna pakhangang khrei loina na matam helaba asa athake polam yolamba dukan ta amasu thengna bagi thabak su sathake hairi Makata na posegi mamal wangna yombidanaba mahana appeal tawki Social Development Youth Club more haino makong laikai asige oiba COVID Task Force amasenduna laikai asida hangleba pharmacy hotel amadi dukan singna posai yonba amadi leiba lagleba miyoshinga social distancing thamnaba amadi face mask sing upinaba loinana lengana piriba chanakanglo sing nganga sapinaba khanghan bage tabak chathakrai COVID Task Force asigi thomi singna legai asida koina chatuna COVID ke laichat astage section na laina ba wafam ke amathangki Creative Forum Manipur na sinduna leipung phamba haiba thoram ama langthabal kunjada leiba kanglai mime theater repertory ge auditorium da ngasi numidang pung 3 dage hodokrai tharomasi online ge kuthang da pangthokpane ngasi dage hodokhiba tharom da Critic Forum Manipur के Advisor Professor Nomaitem Tombi Kanglai Man Theatre Repertory के Director Yunam Sadananda Amadi Sahitya Amadi Theatre Activist के आसु सरुया की थरोमसी COVID-19 के wakal haksang somtharaba miambo ngahakang orabasu pathanaba wari watai sanabagi tharamasi makhatana Zungi tang tara mari tara tret kunmathoi kunmari amadi kunipan singda supang thokani Tharam sida sarugi abining basingna mobile number 9436030342 amadi 8837452541 da khangan birak pa yagani hairi Patriotic Writers Forum PAWF Manipur Assam pa amadi Tripura na sinduna chahi kudinge pangtutuna lagleba aramal samarantra laikidabagi ningsing tharam handak sahi ge oina su lagleba zungi tang tarage ayuki pung tara taba matamda forum masina sinduna pangtholagani
Mabungwa Thorampo Aina Forumge, Founder Secretary OC Mairana, Luchingduna Forumge, Maru Ibamioi Ahumari Kaktana, Lamlai Assembly Constituency Manung Chanba, Chanada Leba, Nungsi Kol, Pakta, Kiliba, Rambam Samarendra Mitanda, Hekaleka Tamduna, Thoramasek Hodokane. Arambam Samarendra, Manipur ge Ahanba, Manipuri feature film, Matange Manipur, Iduna, film ge Puari, Saga Piram Batanatana, Manipuri, Sumang Kumai, Amasung Theatre ge Lamda, Katupagal Loinana, Honabiram Batang Lava Iba Amane. Manipuri Kunaibu, Awanba, Ahomba, Amadi, Achumba Maikaida, Punaba Honaramba, Maithong Yamba, Miam ge Togaloi Amasune, Mahaki, Singtaningai Oidaba, Tabaka Thoramkea, Adubu, Ningsing Laduna, Sahi Kudingi, Jungitang Tarada, Mahaki Ningsing Thoramase, Pangtutuna Lapani. Tawungi, Makasa Tarapa Oina, online Kutanga Puramasigi, Luploi Shina, Magi Yumda, Arambam Samarendra, Ayapasakanda, Haikat Laikat Tambakalodana, Arambam Samarendra, Saita, Saidin Nabasu, Pangtokani. Thoramasida, PAWF, Manipugi President, Nauroibam Kambal Luangna, Thoramapu Oigadi, Luinana PAWF, Assange President, Thomasum Sam Singha, Amadi PAWF, Tripurage President, Guru Mayum, Biplab Sarmasu Serviagani. Bangladesh da MBBS Tamliba, India ge Meruishina Finance Exam Thabangamnaba, Bangladesh da Leba, India ge High Commissioner na Tabaklokle Heidi. High Commissioner na Bangladesh da Leba Medical College da Araiba Examination da Thagadaba, Meruishin ge Leaks, Piraknaba Kangan Meruishin su Makoi College Singa E Pau Paunaba Sukangan K. MBBS Meruishin Makoibu Bangladesh da Satuna Finance Examination Thaba, Yan Binaba High Commissioner da J. Irakre, Masigi Matanga, Bangladesh Authorities Singa Kanakre, Permission Panganaba Gitamata Mari Lainaba Document Sink, Ado Bangladesh High Commission Natraga, Quaidigi Napa Branch Amada Pishangadavane Heidi, MBBS Finance Examination Ado 2020 gi November da Thagani Tarombane, Madu Yachortuna, Sei Sige Zuntada, Thana Selang Lebane. COVID pandemic na marampo oiduna India amasung Bangladesh ka gemarakta satuk sachan thingduna lairibane. COVID vaccination drive ase mai pangna pangthopang ngamna raba center na states amati union territories singda mapung phana mating piduna lagli COVID vaccine distribution system ge process ta saktak se ge matangda anuba kat ama sizinaba yahan kre COVID-20 ge register tawada unit disability identification UDI dibu photo ID oina Sizinaba Yahan Kre, Sayi Asigi, Mars ki Tang Anida, COVID-20 ge, Guidance Nota 7th Prescribe Photo ID Yauri, Hariba Saktakse Singi Manungda UDID Card Su Saktakse oina Sizinaba Yaragani Hairi, Masigi Matanga Union Health Ministry na UDID Card Pusu Saktakse Ama oina Sizinaba State UT Singdachi Iduna Kangan Kre Hairi. Hauzik Arabada, Maruiba Pau Amon Pizari. Coronavirus taking up is Seminaba Dhanama Kudingi, Mayor Singh Amadi Minister and Biren Yauna Soda Tongi Sabaki Tarong Kangla Pokre. Manipura Hoki Bapung Kumarida, COVID-19 positive Oiva Mayor Chamanga Marputarani Pantena Kre. Pneumococcal conjugated vaccine Nasidage Kaptopa Hokre. Doinana Bangladesh da MBBS Tamliba, India ke Meruishin ge Finance Exam Thaba Yanaba, India ge High Commissioner na Tabaklokre. Image Paodam 7th di matang sa daloy jere ni tabirik singgo amukan na kumsari.